ꯈꯨꯔꯨꯝꯖꯔꯤ SKTV News ꯄꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯥꯏ ꯈꯨꯔꯝ ꯊꯣꯏꯊꯣꯏ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Trade Union singna chathariba nationwide general strike asibu sogatpo ina All Manipur Bank Employee Association gi makhada leidiba employees singna MJ Avenue re sintha leptuna khongjing changsinkhre Paumi Singi Kutsuman yauna tongan ba level Singi Kutsuman thada lising kuntaruk fanghangadabani haina coordinating body of trade union gi chairman L Sotin Kumar na phungdokre Lanjin nariba Singh December tha fawgi manungda mayumda hanjin hangani haikiba chief secretary gi wafam frup Singi tokai tahanaba machak oirakkani haina MPCC gi president K Mega Chandra na phungdokre Visnupur district ki Laumi Singh na labukta ningthina thabak suba yanaba madi lanjen nariba Singh mayumda hanjin hanbagi matangda DC ga loinana district level security coordination committee meeting pangthokre President's rule lainga gasi personal rule ni haina miyamna ngangnarakle haina khundrakpam AC ga MLA thokchom lokesor na phungdokre Masung Kangpokpi district ke Chawang Kining Naga village ta kuki sing na lam khopchin duna khunda sele athubada thabak lokhat piu haina mari leina ba singda khungi chairman na taksilakli Hauzik pau sandong na bizari 10 Central Trade Union amadi National Convention of Workers ani nakhutsam na duna ngasi chathariba nationwide general strike asibu sogat poina All Manipur Bank Employee Association gi makhada leiriba employees singna MJ Avenue da leiba Imphal Urban Cooperative Bank Limited ki head office ta bank employees singna sintha leptuna khongjing changsinkhre khongjang loi singna tongan ba slogan sing iba cherul sing paiduna general strike asibu sogatuna khongjang changsinki All India Bank Employees Association, All India Insurance Employees Association, All India LIC Employees Federation, All India Bank Officers Association, Bank Employees Federation of India amasung General Insurance Employees All India Association gi mityang makhada changsin khiba khongjang aduga mari leinana All Manipur Bank Employees Association gi General Secretary Soibam Indra Kumar na haikibada level lokun mapan munam shinduna Laibak asida leidiba trade union sing asibu muthatnaba honaduna PRO iba sector sing dana henami chang mamanba thabak thawong kaya chatharakpa sigi mayukta yaningda phongdoktuna Central Trade Union nang asigi general strike ki khongjang asi sangsinbani Hauzik Center ta paliba NDA leingak asina labor worker amadi employees sing na taliba demand minimum wage leasing kuntaruk ohengadabani hairiba asisu ngasi fawba thabak ta onthokna leidi NDA laingakna anobo policy kaya semduna level singi hakpu namthaduna thambiri strike asida taliba demand ase banking khaktagi nate leibak asigi leiriba labor law kunmapan asibu thupchinduna labor code mari khak oina oihallagani hairiba khongthang asigi yaningde khongjang asida tongan ba working sectors singi yaifa thawrangi damak demand kaya yauri haiki India da leiba trade union gi organization singchina matam kaya dagi demand tawraba demand mayam singdo adu khigi management na bharat sarkar na tabi daba yeraba nakunggi nakungma khode center khudgi mahi amoina khone pangthuk sabadu strike amani asigi khodong chaba si strike tono bi khodong chaba kamaina pigi habida ningtam ba bharat si after independence the government of India China they have formulated 29 different labor acts labor law kunmapan already ningtamaba bharat sida enforce tawdunriba law kunmapan se loina muthatlaga inung no labor code haidara chinmi sing sibu labor sing sibu regulate tawna bintu makhoibu moi mahnu karam law sanaga dagi haiba mayam law sin loina muthatlaga court mari khak chanalon mari khak chana lanina lauthore 2019 amasung 20 hariba Parliament su pass tawgraba dugum court mari si karigumba naba hogragadi han leramba labor law punamak banking sector da lermiba regulations service condition punamak se loina forgo tawraga ino nova law ma chatnarani haibgi alarming situation ma laani masi thnudab yadi haibgi khungjung done be khung si singsin jari
Central Lenga ki neoliberal economic policies sing namara moiraga corporate house sing yokhatpa madi masagi employees workers sing bu khongoi nabagi thawong yaning daba phongdok laduna tongan ba wafam kaya pukhat aduna Central Trade Unions tarama thoi ningasi leibak sen bathungna changsiliba general strike ki manung channa Thawbal district suwakat mi fum dona khongjang jangsin kre Manipur State Pensioners Union gi makhada Thawbal District State Pensioners Union senduna ngasi Thawbal thokpom kaithel da wakat khongjang jangsin kibani Wakat mi from Maduda, repeal 4 labor codes, repeal PFRDA Act, scrap NPS/UPS, restore OPS, regularize all contract employees, constitute state pay commission to ensure 8 central pay, release pending DA/DR and confiscated DA areas, implement a comprehensive health insurance scheme ensuring cashless treatment in all hospitals to pensioners and employees including contractual employees, evident national education policy English ngani kunt haina iba banner sing siznaki Pensionary Union da sarkar na pili gataba tongan ba kudong chaba kaya ama ngasi bawba pibi dana hammi basigi matangda masi pitok pinana bawa punju ngasi gi kenu sida pena ukhatsa bani Bharat sarkar na pili ba magi employees da pili ba diega Manipur sarkar na koi da pili ba diega sigi discrepancy kena ba chaung le hari bani kumbasi ngasi di pensioner oiraba ahal oiraba ekoi gi colleagues sida yamna awaba ma mayok na halakwa sarkar na new pension scheme na mo hongdorapa masi aikoi na di yathaningdaba punamakse hanagi OPS haibadi all pension scheme sida adumak PBO haidana sarkar gi mafamda akoina dabi tawjabani Central Trade Union taragi apunu forum nangasi India pumbada chathariba strike asigi saruka moina Manipur gi Ziribam district su khongjang jangsin kre Ziribam gi Oza Singh amadi pensioners singna Ziribam Higher Secondary School gate mamang da wakat mifum chathaki All India State Government Federation AISGF ki lamjing lamtak makhada Manipur Government Service Federation Imphal gi saruk ama oina Manipur Government Service Federation MGSF Ziribam district na sinduna chathaki ba wakat mifum aduda Ziribam district asida leiba Oza Singh amadi pensioners singi official sing na saruk yakhi Repeal Pension Fund Regulatory and Development Authority PFRDA aduga scrap NPS and UPS aduga akhoi restore OPS machine akhoi kwadi demand che aduga regulation all the contractual employees stop contractual outsourced daily wages employment aduga fill up all the vacancies stop privatization constitute the state pay commission ensure periodical pay revision once in every 5 years Number 10, the release pending DA installments. Implement a comprehensive health insurance scheme with government support. Ensuring cashless treatment in all hospitals to pensioners and the government employees. ꯑꯩꯈꯣꯏꯒꯤ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗꯣ ꯃꯗꯨ ꯈꯛꯇ ꯑꯩꯈꯣꯏ ꯐꯨꯜꯐꯤꯜ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯖꯕꯅꯤ National Trade Union na kaukiba nationwide general strike asibu sogat po oina Manipur dasu Indian National Trade Union Congress Manipur branch na mapungoy na sinduna lamfel patta leiba minor irrigation department office ta pangthokre INTUC gi makhada leiba organization oiriba minor irrigation department employer Association amadi Manipur Electricity Department Employee Association ge sinmi singna saruk yaduna pangthokre Thauram aduda INTUC President Y Rana Pratap INTUC General Secretary S Sanchit INTUC Legal Advisory Irom Piversu INTUC Women Wing Chairman Sobita Amadi INTUC members sing amadi tongan ba sinfom da organization singi mihut singa loinana sinmi singi yaifa thaurang paikhatlu haiba demand tara mangaga loinana akan makhongjang jangchin khre Paumi Singhi Kutsuman Yauna Tongan ba labor Singhi Kutsuman Thadali Sing Kuntaruk Panghangadabani Haina Coordinating Body of Trade Union Chairman L Sotin Kumar na Phongdokre
ngasi Imphal gi Rupmal Teng leiba CPI gi office ta pangthokkiba pawgi mifam amada L Satin Kumar na makha taraduna ngasi national gi thakta chathakiba general strike pu sawatuna lamdam asida leidiba LIC BSNL bank employee amadi postal yauna sintha leptuna makhoi gi office ta khongjang sangsin khibaga loinana national highway sing da cheliba truck driver sing na su steering thadoktuna sintha lepla khongjang asibu sawatki India lengak ne hiram khuding da privatization tauna bo honarakpa sida level sing da chauba chai theng pirakli masida sunatana BDF ASA workers midday meal Anganwadi workers amadi paumi singi khutsumanasi thadi lising kuntaruk pigadabani kumja lising ani kun humdoi me ahumdagi hauraga lamdam asida thokliba irang asina maram oiraga free movement yadriba amadi truck driver sing national highway sing da athingba piriba si khudakta lepkadabani haiki ngasi bharot lengak pairiba Narendra Modi gi lengak sina sinmi karmachari sing amadi suriba nomiba miyangi mayokta makan kaya gi miyot minai kaya leptar jathara adu boy yang privatization pukhalakpa bank puna privatize tor koi walakpa insurance company puna privatize tor koi walakpa labor law kunga mangabu court mari khakta punjalaktana maduna karmachari sing gi marakta sinmi organization tawjanabagi khongthang kaya da sathina apan piba kaya Sila ko batam da sathina mayam da saina pigido mayam do madugi safu phangdaba sinmi karmachari punamuna ngasigi general strike sarup yabane yambaru we demand sing marakta ngasidi akoi all pension scheme madu hojik hanjalalu sinmi singi khusuman thamad lupa ising kuntaru pigadabane haibes akoi karmachari sing sarkar gi central sponsor scheme midday meal worker sing thamad lupa ising amakak asa worker sing lupa ising ani hum khak press ki chinaw sing da phangiba adum kusuman sinami karamaina panba yagani oiriba basta mayam singse masi ekoi kudakta sarkar na khanaraga athuba policy ma yathoktana maduli policing kun taruk tagi tadar phanganabagi akanba demand singse masa koi pukatpani Manipur da thokliba irang asida lanjilaktuna leiriba IDP singna lainaba fubala amadi saitona nongna sariba prefabricated housing MPCC ki president K Mega Chandra ngasi yengsinkhre yengsin khongchat aduga mari lainana MPCC ki president K Mega Chandra na phongdokibada numit chatrit ka mari futara taruk suraba irang asigi aseng mamasak ama leingak asina miyam da khanghan mangamdri Manipur ki chief secretary PK Singh na phongdokibada Phase ahum thokna resettlement tauhangani hairiba si IDP singi solution ama puraktuna masa gi yumda hanjin hangani haibanate hanjinba yaba singna hanjin halaga yadaba singna prefabricated house ta dumak leihangani haibani chief secretary na thamlakli ba wafum asina hena community singi marakta tokhai hanbagi machak ama oirakani mahak namakha takhibada mamang chehige September thada saba haurakliba prefabricated housing Karama matamda leigadabano haibadu khangmangamdri agency na former contractor ke tender tawgadabadu tawhodabana PR lakpadagi thatarukrom thabak suba lepkhre ahanba phase ta sakiba prefabricated housing su tender tawdana sakhre ani suba sisu PR laktuna tender tawramdana lepkhiba sina lenga si fail oire takpani haiki Fubalada prefabricated house samaga marifu humdoi sagadabagi manungda Marifutara mga di mapungfa na saba loire, nimfu gina foundation loido na structure hapsin gada bawatli, nimfu nipa na sagada bawatli. Saiton prefabricated house ki oina cha mga kunmari sagada bagi manungda nimfu mari mapungfa na saba loire, amadi humfutara mapan gina foundation loire bamatong structure hapsin gada bawatli bani. Yengsin kongchit aduda DC Bisnupur Puzay Langbam, ADM Tiopendro amadi Police Housing Corporation gi mihut sing suyawki. Sahi aniga thani shuraba 796 days ngasi bokta masi shuraba sida central government amasung state government president rule government asina ngasi bokta clear picture ama IDP singi pibangam da base masi government da khoi yamna ngak eba masi nungai teba Manipur gi chief secretary PK Singh na president rule government asigi makhada 3 phase resettlement plan of the government haina Laktokibadu, I Mati Yaning planning Sida, IDP Singi, Lady Posi, solution ama, I Porokpa, the Wafam Yaude, Taseng Ba, Amadi, concrete road map, Ama, Haidiva IDP Singigi,
मखोइना मसा मसागी ओरिजिनल युमसिंगदा मखोइगी मसा मसागी हाना लेरिबा लमचिंग सिदा कम्युनिटी खुदिंगमकी मदुगी प्लान सी क्लियर ओइदे लाउथोइबे अनाउंसमेंट जिंगसिजु मसी अखोइगी रिलीफ कैम्प टू अखोइगी फैब्रिकेटेड हाउस लेयो हाइबगी प्लान ओइना हाइबा लेरिबा मयामसी अमगा अमगा चंगथोक चंगसिन तौनबा अमसुंग नुंगसिनना पोरकपगी वाफमसे मसीगी 3 phases लेरिबा resettlement plan सी याउदे बिष्णुपुर डिस्ट्रिक्ट की लौमी सिंह लौबुक्ता निंगथीना कुमदुना लौगी थबक सुबा यानबा अमदी लांजेनरिबा सिंह मयुमदा हंजिन हनबगी मतांगदा ngasi DC बिष्णुपुर पुजाय लांगबमना मयतांगबा लौदना डिस्ट्रिक्ट लेवल सिक्योरिटी कोऑर्डिनेशन कमिटी मीटिंग पांगथोक्तुना कुपना खनखरे मिनी सेक्रेटेरिएट कॉम्प्लेक्स बिष्णुपुर की कॉन्फ्रेंस हॉल दा पांगथोकिबा मीटिंग अदुदा डिस्ट्रिक्ट एडमिनिस्ट्रेशन डिस्ट्रिक्ट पुलिस अमसुंग सेंट्रल सिक्योरिटी फोर्स सिंगी मकोक थोंगबा ऑफिसर सिंग सुसरुक याखे मीटिंग अदुदा DC पुजाय लांगबम की माइकैदगी फोंगदोखिबदा डिस्ट्रिक्ट असिगी इकोनॉमी फगत हनबदा लौ सिंगुबगी थबक असि यामना मरु ओय अयदापन यावदना लौमी सिंगना थबक सुबा यानबा मरी लेनबा अथॉरिटी दा थबक पाइखतपगी तंगाई फदबा लೈ हाइखि मसिगी मथक्ता खुदोंग चादबा मायोकनबा याय खनबा मफम सिंगदा ऑफिशियल सिंगना सिक्योरिटी फोर्स का लोइनना हकथेंगना चतुना येंगसिनबगा लोइनना लौमी सिंगी खुदोंग चादबा सिंग खंगदोकदबनी हाइनसु पाउताक पिखि अमरोमदा लांजेनरिबा सिंग मयुमदा हंजिन हनबगी मतंगदा पल्लदुना DC ना फोंदोखिबदा लॉ एंड ऑर्डर की फिबम फगलबा मफम सिंगदा हाना खुंदा लैता हनबा होनगनी मसिगिदमक युमदा हंजिनदुना अमुक खुंदा लैता बयाबा मफम सिंग खंगदोकपगा लोइनना सिक्योरिटी की ngak सेनबा मथौ ताबा मफम सिंग खंगदोकनबसु सिक्योरिटी की मकोक थोंबा ऑफिसर सिंगदा खंगहनखि पालिबा लेंगागसी पर्सनल रूल ओइरे प्रेसिडेंट रूल ओइद्रे हाइबा वाफम मियामना हाइबा होंगनरकले हाइना खुंद्राकपम एसी के एमएलए थोकचुम लोकेश्वर फोंदुखरे मणिपुर लेरिबा लंबी थोंग लेरक खुलक लंबी की फिबम अमता फत्रे हाइना एमएलए ना नुंगनांगबा फोंदुखरे याइफलमजिंग कांगलुप चिंगारेल तेजपुर की संगलेन दंगसी ई पाव तेंगबांग लुप मणिपुर की निपान सुब फाउंडेशन डे की थौरम पांगथोखरे थौरम अदुदा थोइबा मिथुंगलेन ओइना सरुक याखिबा एमएलए थोकचुम लोकेश्वर ना हाई लांजेनरिबा सिंह डिसेंबर था फावबदा मयुमदा हंजिन हनबा थौरांग तौरी हाइरगा मोरे अमदि चुरचानपुर की ओइना थौरांग असि पाइखत खिरोय हाइबा वाफम फोंदोरकलिबा असि नुंगी वाहन तो करिनो हाइबा नैनबा चंगी एमएलए ना मखा तारदुना मियामगी लुचिंगबनी हाइरगा मांगदा तारिबा इशू सिंह असि वारोइशिन पुरकपगी मुहत्ता चोइरो लोंदुना लेरे करिगुंबा बीजेपी की लेंगाक सेंबदा कुकी एमएलए सिंह यावगद्रा नत्रगा यावहलोइद्रा हाइबगी वाहंग असि पाउखुम पार्टी की स्टेट प्रेसिडेंट ए सरदाना पिफम थोइ हाइखि थौरम अदुदा अंगोम निंगथौ सनाकोनु अंगोम पोइरेटोन ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट असेम भक्ता ई पाउतेंगबांग लुप की प्रेसिडेंट आरसी खुमनसु सरुक्याखि लुप असिगी ब्लड डोनर सिंगबुसु सर्टिफिकेट अमदी मोमेंटो सिंह पिदुने kai खुनबसुतखि सिगी सरकार की जो होगलेबा प्रेसिडेंट जो बीजेपी प्रेसिडेंट रोनेबा अदुनी लंबी थोंबा ते अवाना तारे होतन ते जरी इजुसन सरबना सारे का क्वाडी मरु में जगह दा हिट तो गयागा माय वंजन रे तो कई काय के तौदे जेसु सी महोता मथांग दे इमेल नि फु कोई कार तु तौनी आदा तौनी चोइरो न दम लो लेबा तौदे लाम याजे मथों मर सुनाई ना दे बा कोई ngawrga कोई चोइरो ल मिले जा ता तौवे रे मरुई बोगी मांग ताल नि सुदि लोसन होना दे हाउजी सु कानाम का लेना दे चिप सेक्रेटरी हाइबा मतमदा हंद लाइबा 2025 डिसेंबर बागुंदा आईडीपी मायान से लोइन होंगे लगनी चामल लगनी हाइरे स्टेप होम थोना अदुबु लोन म पाइबा चुसामोदा अमसुम मोरे गिदि तौगिरो हायबा व्हाट डज मीन काइन अर्थ से काइन अदुसु चिप सेक्रेटरी कुसीना हाइबा नतिबा पॉलिसी मेथड लाइनेबा सेंट्रल की मखादा लाइनेबा मु जाया मा तो हाइबा पोंतेमा अदुदी काइन हाइबा हंगनबा मथौ तादरने all political parties sing MLA sing hingal em onaba member sing aduga sisu kono kapta sanmina raga famina raga sigi problem se sort out to hon thokra kari gino sina ani sing yadri se kana no ki bharate कांगपोकपी डिस्ट्रिक्ट के मनुंग चना लेरिबा चवांग किनिंग नागा विलेज एंड रिकॉग्नाइज्ड ओइबा खोलेन साइकोट अमसुंग
West Haipigi Kuki Singnalam Kopchinduna Kunda Sali Hydrogena Pam the Batodok Sing Toktanaba Authority Namatic Java Tabak Lokat Piu Haina Chawan Kining Village Authority Chairman CH Wisobang no Fundorakli Chairman CH Wisobang nga Stadora Kibachero Lamada Ningtina Lamkai Laptop Laba Chawan Kining Naga Village Kilamda Kuki Singnalam Kopchinduna Kulta Sin Bagalona Aran Bamunda Village Signboard Sing Tetuna Kuki Kul Sing Kumja Listing Magachamapan Marifuda Linkat Kibani Hiraduna Makoigi Lamni Haina Bahonare Masigi Matakta Boundary Stone Sing Yungshin Bagi Tabak Chatharakli Adum Oinamak Officer Record Yang Bada Chawang Kining Naga Village Asi Englising Anigi Anida Manipur Laingak na recognize Tauki Amadi Madugi Matamda Kuki Kul Sing Asi Leramde West Haipi Haidiba Kuki Kul Asi Mamangda Mauhing Kuki Village Ki Makada Tilko Thangna Chief Oina Leiram Kibani Adum Oinamak Tilko Thangna Laikhidraba Matungda Chawang Kining Naga Village Ki Lamda Lam Khopsinduna Village Signboard Tetuna Makoi Gi Lam Oina Bahonari Amaromda recognize Taudaba Kuki Kul Sing Asina District Administration Dagi Chaktung Fanglaga Lady Masina Administration da Chawno Kudong Chataba Mayok Nahale Amadi Asengba Nagagi Miyamgi Chaktung Fangdana Lady Maramaduna Atubada Ground Verification Chathagadabani unauthorized oina laisiliba Kuki Singna government resource sing plan sizinaduna naronda thaidokpagi thabak lephangadabani amadi Chawang Kining Naga Village ki legal amasung territorial integrity ngaktuna thamgadabani haina mari leinaba authority da taksilakli Thasi ki haukiba tang marida Manipur University na lauba Bachelor of Education gi second semester gi exam thaba mahiroi nupi kharada flying squad ki lakpa oza nupa ani na check tawgi mingda chathakiba ka henba thong adu mahiroi khunai bui kaiba pibani haina Socialist Students Union of Manipur SSUM na phongdorakli SSUM gi President S Yaima Maitai na thadoraki bachero magi matung inna mahiroi sing nai kai ki thadokna thaudok adu akan mamong da yaning da phongdorakli ba si taraina loba chumloi Ozagi takes yaudaba Ozadi Saba Duga Ozadi Nataba Singna Tokanbani Makoina Kunaya Sikaramba for Maikai the Puga Ribage Mairoi Sing adu University ke Oza Singi Machamasu Sing Oram Labadi Kari Kangani Amaronda Mitmang the Tokibat Hodok Adabu Tizili Haiganam Sinduna Tamba Yaroi Watokasi Waroshin Dean of Students Welfare Amadi VC Napubirau Achumba Sengba du Putokriba Forward Union Asina Chapchana Tingnagani Haidi Miam da faba thaknanaba ising pithaknaba kumja lising ani kunmathoi gi December thadagi New Development Bank NDB gi sentang makhada lupa crore taramathoi ga lakh humfumari rom changna augmentation of Kumbi water supply scheme semgat sagaliba thabak sing Disha committee na hak thengna na yengsintre suri ba thabak sing Kumang Chow Sindana Lairamba Ubda, Karamba Chahi, Karamba Matamda, Mapung Fana Lushin Katabano Haina Disa Committee member Dr. K.A. Romes na Marilay Nabastingi Puninjing Silakli. Manipur Lenga ki Public Health Engineering Department gi Bisnupur PHE Division na Implementing Agency Oiduna Suriba Tabak Sing Adu Kumang Yeng Silamdana Lairamba Amadi Thabak adugi chapchana loishin bagi matam signboard tasu yauram dabada District Development Coordination and Monitoring Committee Desage member Dr. K.H. Romes na pen da bawafum sing phongdorakli Mute Kangbo sina Kumbi Assembly Constituency manungda laidiba Chairil Mangzilda JJM gi makhada paikhatliba water supply scheme asina miyam dai ising pinanaba pipeline punba Tauriba adusu niyam chumna mathau taba mafum singda reducing socket na chingba amata haplam daba kaya sina yamna mong marin tada na thabak subagaloina na pangtau da tau shilamba kaya thengnarakhi haidi makhata na Kumbi Municipal Council gi Kumbi awang khunauda Amrut 2.0 gi senthang makhada lupa lakh nipan rong gi senfam na water treatment yauna semgat sagat na ba sanction Tauraba Public Pongi Fibamsu Disa Committee ki member Dr. Khangembam Promise na yangshin ki. Atal Mission for Rejuvenation and Urban Transformation
Amrut 2.0 makada paikhatliba thabak asi hokiba chahi mari mangagi mamangda leikiba fibamda adumak leidi field da tawramliba kaya asigi chap chaba report khudingmak sing district development coordination and monitoring committee ki chairperson su oiriba MP Angomcha Bimola Koicham amadi member secretary su oiriba DC Bisnupur yauna thasigi taramathoi amadi tarani thoi da pangthokalaba mifumda pukhatlagani haiki Atal Mission for Rejuvenation and Urban Transformation and scheme central government ki makha sponsor to scheme adigi makha da sigi pukisi beautification aduga water treatment gi dabakta lupa lakh nipan half khrabane ba adai lakse jinga si district development coordination and monitoring committee na disa committee ki member mo oina mamangi mas ki tang ma ju phang gi disa meeting da maili number department puthorok ki potu tasingna field madu thabak to onthok tibra implement tawra ha bi yeng lak chabani adu ngasi ain lak chaga na le mi phium jidi hana akoina tahi mari manga iwang da lehu puki phium dugi ahum kem te leyamde ana hairi ba posi amur ki makha da sponsor tawraga lak nipan section already section tawraba sigi puki si implement tawuna ba maili na ba disa committee adu amadi maili na ba department singa ai maiki degi amadi lehi ba le kai jigi locality gi maiki degi thabak to onthok binaba aina appeal tawjiri Churchanpur gi Tangnom Khuldagi Gitmei Twang Chahi Nifutarukpo Kuga Battalion gi Kuntratarit Subasam Rifles ki Meza Yadu Krishnan na Furakibabu Jome Chiefs Association JC ena yaning da Fundorakli Ngasi JC ena Thadoraki Bachiro Lamada Taudoga do Hoki July Tarukta Measure Yadu Amadi AR gi personal Kara Achamba Firol Setuna Laklaga Yot Chaina Genen Twangbo Furakibani Haida Maral Siri Furakibadu Namara Moiraga Mahak Hospital da Laikat Naki Haidi Civil dress the Laklaga Sam Rifles ki officers singna Miam Gimarakta Furakiba Haibasi Human Rights Kongong Nabani Makoina Tauriba Thongasina Indian Armed Force ki Fazaraba Mingchat Chokan Bagi Thawoni Amadi Tribal Tabamufum Singda Makoina Toning Bata Taubugi Kudam Amani Haidi Thaudog asigi matangda Jomi Council gi Santi Wari Saduna Amadi Waroshin Amapurakna Bahairubada Assam Prime Maramaduna Ministry of Home Affairs Amadi Defense ki Mari Lainaba Singna Thawong asigi matangda Cheneriba Officer Sigi Matakta Logi Oiba Thawak Lokat Biu Masina Assam Rifles Singna Mathau Tawbada Constituent ki Wangbada Tawba Yade Haiba Kanghan Biu Hairi Karigumba Thabak Lokalak Taba Thoklabadi Tribal Tariba Mafum Singda Security Force ka Thazanaba Manglakani Haina Cherolasida Palakli Tengnopal district ta numit kayani akan mamungda leptana nung chubana maram oiraga district asi fawduna chatiba national highway chama supna ani Imphal more lambi da landslide amasung mudslide hena thokpa yabagi akiba hengalakpana lambi paringda leiriba miam amasung lambi sida chatliba singna cheksinaba district administration akhanghalakli Additional District Magistrate More Muhammad Askar Arjat Nangasi Thokiba Public Advisory Amada Akan Mamungda Nung Chubana Maramoiduna landslide amasung mudslide Thokpa Yabagi Akiba Hengalakpadagi Lambi Paring Asida Angambaching Maigi Sarukta Lairiba Miamna Nong Kana Chuba Matamda Mikumna Homsing na Chection na Lebio amasung Numidangi Matamda Lambi Sida Sathok sa Sintobigano Haidi Ichaw Chingning Khaiba amasung athu akai gi thodok thorak pa yabagi fibam thengnarabadi district administration da pau pibiu athu akai gi oina district helpline number sing machi gi oina 708518736 Tengnopal gi oina 9366556373 amasung more gi oina 9774076187 da pau for pa yagani hari United Committee Manipur UCM na chahi kunmanga surakpagi 1 year long silver jubilee celebration ng mari lainana ngasi 1 day farmers training program on sustainable rice production haiba thauram ama Thawal district ki charangpat mamang laikai community hall da pangthokre Department of Agriculture ka kutsam naduna pangthokiba training program aduda UCM ki president YK Dhiren district agriculture officer Thawal Thongam Joy Prakash UCM Charangpat Unit ki Chairman Sairem Manglemba
Administrative Committee Charangpat GP ki Chairman Tagolsem Choi Chan na saruk yaki. YK Dhiran President UCM na haikibada punna hingminaba punna chawkhatminaba chinjakta mipan tangdaba khunai ama oihenba haibasi UCM gi pandamni aikhoi gi miyamna mipan tangdaba punsirol ama semgat patai matamgi anoba low pathap asida technology sizinaba haibasi tangai fadaba oire anoba technology sizinaraga pothok hena puthokna bahonasi UCM na chahi kunmanga surakpagi 1 year long silver jubilee celebration asigi manung channa farmers training awareness entrepreneur training medical camp na chingba miyamgi aifa thaurangi thauram kaya pangthokani miyamgi paikhalakpa thabak singda unit asigi miyamna mateng pangbiu haiki tongam joy prakash district agriculture officer thaubalna haikibada charangpatta ahanbo oina anganfo thabiramba asi afaba khongthangni lamdam asomgi lawu singuda changba potlam sing awatpa leihandana bahonagani haiki training program asi loishilakpada khangat laba lomi singda subsidized rate ta hida kapnaba pamsu yentokhi Manipur State Rural Livelihood Mission MSRLM gi mityang makhada haingang AC gi manung chana leiba gram panchayat nipa na punsinduna semba Thongambi Women Multipurpose Cooperative Society Limited na sinduna BPRP Convergence Mela pangthokre Luang Sangbam Pukri Achauba Mapal Community Hall da pangthokiba mela adu saruk yakiba MSRLM gi State Mission Manager Vinod Aloi Chongbam na phongdorakpada Village Prosperity Resilience Plant VPRP gi makhada grassroots level da khungang sing saukhatnaba ki pandam da mela si pangthokpani khungang gi miyam gi fibam phongphom thokpa hak amadi yaifa thaurang sing mari leinaba department singda chatuna matam changna Tanabagi Muhutta, Mela Sida Mari Lainaba, Line Department, Kudingmak Laktuna, Miyamgi, Mating Pangki, Sustainable Development Goals Ki, Makhada, Kungang Sing Asida Karamba Goals na Maruoina, Haiba, Kangdoktuna, Sotana Laidiba Kaya Asi, Men Katpada, Mela Sina Chowna, Mating Pangli Han Funduki. Social objective mayam fulfill taw nabagi da makha ta ko panda mamal ko na tawzabane ko khungangi chakhan na bada yamna maroi ba plan na male ko asi gram panchayat development plan ha this khungangi annual plan ni ko asi na kwagi chawa plan ni it's a public plan duga approved to raga masi da department mayam pinchal laga plan sem ba masi gi plan sem ba sida koina kogi nupi singi oiba mayam sidagi transparent or inclusive of the plan. I know when a demand plan, I know same power. BPRP have a village forward key, same of demand plans. When a Ram Sabha, the season demand me, say happy, Yagadra, Yaradra, Gram Sabha, the discussion to Raga, finally Gram Sabha, the integrate over the plan, when a BPRP system. Nakalamaromda Meladu da saruk yakiba haingang CD block development officer Elangbam Amuthoi Khangan bana phongdokibada block asigi makhada leba self group amadi village level federation kayana saruk yaduna cluster level gi thakta chathakiba mela sida punna line department kunma palomna saruk yaduna miyam da chawna kanaba piri ngasidi cluster level da tilliba miyam asina matung tabada lenga ki chawkhat thorang sing khungang dasu mapung fana yauhanba ngamlagani khalle Jahi amada gram panchayat amada kari karamba chawkhat thorang paikhat khre amadi kayamuk yamna khumang chawsil haibasi panchayat development index haiba portal dagi miyamna su uba fonglagani haina phongdokhi GP amabu garai karida wat khikatagi haibasi yengsen bitana sigi mafam amda soire si mafam amda sothare si mafam da awat ba leire haiba mogi public ki demand sing asi ngasai line department sida yohan biduna aduga line department amu madudagi mogi ngamjaba capacity da GP level da puthabiratuna awat pal leitaba yamna hazaba planning amma gram panchayat level da hoigi chahi magi planning si annual planning set holakwa matamda hariba self help group na thangat pirakwa or atokka wahiyam da hare icham chamba prajana thangat chariba si planning da yawra kanda yamna sakhat pala mama oibagi objective to purangna bagi honabasi khaidagi nungai jai
Nongmagi oiba faith-based leaders singi consultancy program ama Iskon Temple Imphal da Bread for the World BROT amadi People's Resource Development Association PRDA Bisnupur anina punna sindu na ngasi pangthokre. Thauram adu da saruk yakiba singna dharmagi luchingba singda iswarna taibong palasi ingna chikna nungaina hingnaba takpiramba pautak sing lobogoloina Manipur ge hose koiriba tangdu laita da fibam asi loishinduna santi leina amaga nungsina na leiba fanghanbiu haina taibong sema mapuda thoniki thaurongo mari lenena Imphal Review of Arts and Politics ki editor Pradeep Fanjau bomna phongdokhibada nungshi chanana ingna chikna hingminaba natana mioibana nungaina hingnaba ki lambi leite haibasi khangminaba fai Dharma khudingna nungshi chanana hingba sina khwaidagi afabani haina piri maramaduna dharma amana amabu ikai khumnaba jati amana amabu ikai khumnaba haiba sina santi laknaba ki khwaidagi maruoiba khongthangni aikhoi masel punsinaba honasi haiki Skon Temple Imphal gi Sadubhusan Das na phongdokhibada jati kayana punna khundaminariba Manipur da jati amana amabu dharma gi mingda khunduna ngangloidabani Lairang kayana magal suna satpa laikolda ningtiba laikol amani masimak taibang semba mapuna pinabiba orisano haki. Manipur da COVID-19 positive oibagi chang handarakpa kaloina COVID positive oibagi chang dagi laina asidagi naba faduna discharge tawkiba mi gi masing na heli. Ngasi miyoy tara mga test tawkibagi manungda supnagi miyoy COVID-19 positive oiba thengnaki. Active case kuntra nipan da handarak pagaloina na laina asina nabagi chang chada kun oiri. Handak nauna sandorakliba COVID-19 gi laina asida Manipur gi oina ngasi fawbada miyoy listing mga chamaga tara humdoi test tawkibada miyoy chahumga supna taret positive oiki. Masigi manungda Manipur gi Imphal West District ngasi fawbada miyoy chaniga supna ani Imphal East miyoy humfutara Bisnupur da miyoy taranipan Thobal da taranithoi Tengnopal da ani Kakching da ama amadi Chandel da miyoy ani COVID positive oiba thengnakibani laina asidagi naba faduna ngasi miyoy taruk discharge tawkiduna ngasi fawbada punna miyoy chaniga humfumapan laina asidagi naba faduna discharge tawkhre loinana laina asina nauna sandorakpa sida ngasi fawba miyoy amata laikidaba yaudri Akoibagi fibam sokchilakpa sina khwaidagi chawba isuni plastic pollution control tawba haibasi isa dagi hogadabani haina Directorate of Environment and Climate Change ki director Taurang Bump Brajakumar na phongdokre ngasi khurai kongpal Netaji Memorial Club amadi Directorate of Environment and Climate Change ka khutsam naduna single use plastic bottle haiba hiramda nomogi oiba awareness program pangthok pagaloina na plastic bottle bank singsu yenthoki kongpal livestream tlaikai Khagokpom lampak tapang thokiba thoram aduda ningthobung laikai gi oina kanglei kanbi VLF chingangbom laikai gi palem sintha VLF sajor laikai gi salai taret amadi livestream laikai gi lamyanbi VLF laikai marigi village level federation VLF singda department gi maikati gi awareness piki Director Brajakumar na makha tarduna plastic ki potlam sing season nabinaba mi leibana pothok puthokpagi chang hengalakpani akoibagi fibam da plastic pollution ne piriba chaitheng asige khallaga mibum khudingmak na plastic seasonaba hanthaba atopa polam na mahut sinduna apunbagi thaudang longminaba changi haki single use plastic thing from don't do thing from karam sabe aro hai from polythene sabe adre koda sa hai the pethop mali bedu plastic ki dispose glassing dispose samasing dispose plating loi thing from ado thing asu sum phangi kai gi no ai ekuna sum leiri ekuna sum scenery ekuna demand tawingi ekuna scenery market sum puthokane drug sabe no mile bin drug phangi se drug sabe no legi no drug sum phangoi besu adu ekuna hai ningi se ekuna demand to to pom sange adu ai ngode hobom sange sum phatte haragati ekuna phatte haribu khangi mayam singe mayam da khanghala kan khangminera kan da ai de hauraga ai imung de hobom sange yari gi sina da khona ba khona ai gi akoi phone phulatra kan da ai hingbe aroi last de single Thawbal Okram da Laiba Waikhomani Girls College ki induction program organizing committee amasung internal quality assurance cell ani na sinduna college asigi academic session English ngani kunmanga kuntarukta naunaming chalaklaba BA amadi BSc mahiroi singyoiba student induction thauram ngasi college asiki indoor stadium da pangthokre student induction thauram aduda
WMG College की Principal Professor H Manoranjan Sharma, College asigi Vice Principal Dr. S Shyamkiran amadi College asigi Teachers Association की President W Sobabatina Sarukyaki, College asigi Humfumanga Suba Manipur Girls Battalion NCC की Cadet Singna National Anthem Saktuna Haudok Kiba Thauram Aduda Home Science Department की Head of Department Dr. H Zinebalana Saruk Yariba Singhu Taramna Okpagi Warol Thamki, Music Department की Lecturer Ningomba Tomba, Sociology Department की Head of Department Dr. T.H. Sunitibala, Philosophy Department की Head of Department के Vidyarani na Chingmana College asina Paikat liba subject course singi matangda wangangki. Loinana tongan ba competition kaya da saruk yarubada makok mathang tarakpa college asigi mahiroi singda college ki principal na lengan amasung sel gi manapi tuna pung thawatki. Sumang Lila Kanglup Sangai Artists Association ge Vice President oina Thawpuramba Kaisam Priyo Kumar na ikhang khangaudana leikidabada Lila Kanglup asige Lila Roy singna awa phongdokre. Mahakna Lila Kanglup asige hotna zaramba kayabu singthaduna leikidabagi imung manungda nanghoriba awabadasu saruk yarakli haina association asina phongdorakli. Leikidraba ke Priyo Kumar Manipur Police Commando da ASI oina thabak torongki hairi. Bisnupur District Ngaikhong Khunau da laiba Gurumayum Kumar Sarmagi yumda Lairik thiba haibagi matangda ngarangdagi chatharakiba numit humnigi workshop ki ngasi nini chanba numitasu art form asigi matangda akanga haisingna wakhalon kaya saruk yakiba singda thamki Sangeet Natak Academy New Delhi na sponsor tawraga Sri Sri Govindaji Bhakti Grantha Kendra Vidyalayana sinduna chathariba workshop asigi ngasi nini chanba numita RIM Imphal की Department of Urology की retired Professor Sinam Prajendrana अथवा मिथुंगन ओने सरुक्याकी State asida Hindu की culture योखनबा Sri Sri Govindaji Bhakti Grantha Kendra Vidyalaya asigumba workshop pangthokliba asigidamak Professor Sinam Prajendrana thagatpa phongdokhi. Haujek sanabagi pauda Handak Jharkhand ge Ranchi da pangthokiba taramangarak suba Hockey India Sub Junior Women National Hockey Championship ingisingani kunmanga ge B Division da team winner oiba ngamlakraba Manipur Hockey Women's Team ngasi Manipur Hockey na haraw taramna okre. Manipur Hockey Women's Team na league match mari funky match khudingmak mai paktuna pool A gi winner oiraga A Division da hanba oina qualify oiba ngamduna puari semkre. Ngasi Manipur Hockey Sub Junior Women's Team na Imphal Airport thunglak kibaga loinana Manipur Hockey ga official amadi miyamna sanaroi amadi official singbu lei pareng hugtuna pukning thawatki. Hockey India ke former president Gyanendra Ningombana Paumi Singh da haikibada Manipur Hockey ki Sub Junior Women's Team na league match mari makta chauna mai paktuna ahanba oina national championship ki A division da qualify oiba ngamlakpa si state asigi oina chauthok saningai ni Manipur Hockey na handaki national championship asigi B division da mai pakpa ngamlakpa sigumna mathangi A division da su mai pakpa ngamduna lamdam asigi mingchat purakpa ngamgani haibage achetpa thajaba thamli haina phongdokki. Hockey in the Sub-Junior Women's National Championship Manipur Hockey na saruk yaruba ado koi Manipur Hockey na B division degi champion orga A the kar pasi ga raw tamba phongtu ko na koi moibu encouragement tongbo damta Manipur Hockey na atu buda sinja ra si ya kota thongbo saharu sing sum coach manager ko opri to pangko kabani ado lakada ba koi yaso kamda Ikoina Manipur Hockey na committed to work very hard restless koi thabak hone jaraga ahen ba kanoma people ngamno bi koi kan hone jagni Ipai pogi haktak tagi leraklaba Manipur gi alhau masana ma oiriba kangbu chawkhat hanaba ki pandamda singzamai kangkutna sinduna tha sigi kundagi singzamai chingama thakta leiba kangsangda ahanba maibam ithoi memorial nupikut kang tournament ingisingani kunmanga pangthoklagani haidi Kang tournament asigi maru oiba pandamdi leikidraba maibam ithoina hinglingai matamda masada
चोकथाबा नाइदना अमदी कथोकपा मगलोइना येलहोंगै मसाना कांग असिबु चाउखतनाबा होनारंबा थौदांग बोई काइखुमनाबा उत्पोइना पांथोकदबनी हाइना सिंगजमै कांगकुट के सेक्रेटरी सिनाम सरतना खुदियक पिदुना थोकपा चेरोलमना हाइरि अरोइबदा मरोइबा पाउसिंग अमुका हने पिजरी Trade Union Singh Nazathariba Nationwide General Strike Asibu Sogat Poina All Manipur Bank Employee Association Gi Makada Ladiba Employee Singna MJ Avenue de Sintalep to Nakhongjang Jangsin Kray Paumi Singh Kusuman Yauna Tongan ba level Singh Kusuman Thadali Singh Kuntaru Fangangadabani Haina Coordinating Body of Trade Union Gi Chairman L Sotin Kumar na Fondokray Lanjanariba Singh December tha February manungda mayumda hanjin hangani haikiba Chief Secretary gi wafam Furup Singh gi tokai tahanaba machak oirakani haina MPCC gi President K Mega Chandran Fondokre Bestupur District ki Lomi Singh na lobuk taning tina thabak subayana ba madi Lanjanariba Singh mayumda hanjin hanbagi matangda DC ga loina District Level Security Coordination Committee meeting pangthokre President's rule lainga kasi personal rule ni haina miyam nangang narakle haina kundrakon AC ke MLA Tokchom Lokeswar na Fondokre Masong Kangpokpi District ke Chawang Kining Naga Village Chakuki Singh na lamkhop sinduna khunda sele athubada thabak lokhat piyo haina mari laina ba singda kungi chairman na taksilakle Matang asida bulletin na siloishinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malemgi e pau singi damak SKTV News pu meeting taduna lebiyo khurumjari